Image pada miyeng tabiri basingbu ahan maktada binitana taram noksari. Hauzik ahan bada maroy pau pizari. Manipur ikang thokpa state oil haina lautholagadi. Digital payment system for land revenue collection nasi revenue minister Karam Siamna hangdokre. Loyana tara taruk suba Chandam Inungambi Memorial Mini Boys Under 13 football tournament nasi hangdokre. Hauzik mapunga paulo birasi. Manipur ikang thokpa state oire haina hayeng lautholagani haina chief minister Nongthombam Biren Singhana pungdokre. Ngasi Babuprada laiba chief minister secretary ta pangthokiba miyang numit amasung singilu singba singi numit thorongam mari lena chief minister na wafam asi paungmising da pungdokibani. Man makha taraduna hauzik phawbada district khudingi deputy commissioner gi report lawba loire mamang da su center da ikang thokre haina lauthoknaba ai ba serol su thaba laikre. Hayeng Kendra Humpugi MLA amadi minister Singaloyana Nungthil Pung Mari Taba Matamda Mifa ama pangthokla matung makoi report sing adu lawraga stasi ikang thokle haina lautholagani. Ngasi pangthokiba miyang inumi amadi sing leader sing unabagi thoranga mari lena saruk yaba lakhiba miyoy singda chief minister na uchara amamang kudol piki. Thoramatuda saruk yaba lakpa miyoy singna uchara adu ningthina mafam chana yum amadi manak nakpada thaduna hingnaba hotnabiyo haiki. Ngarang Bharat Prime Minister Narendra Modi amadi Forest Minister Prakash Javadekar na Compensatory Afforestation Fund Management and Planning Authority Fund ni makhada rupa crore chahum suna mapan environment yokhatnabagi dama pirakiba adu laibak phabani. Senpham masna lamdam asigi environment ta ahongba purakba ngamgani haiba thajai haiki. Ngasi CM Bangloda pangthokiba miyang inumi amasung singilu singba sing unabagi tharamadu saruk yaba lakhiba miyamna Thangalakpa wakat kaya su thabak tonthoknaba chief minister na marilenaba sarkari official singda pautak piki. Center ki guideline memorandum matungina draft si se government ai pagi honorable MLA sing aduga honorable minister sing jawa pun meeting na matoroka na mai nagi jaga da karam kurma soke du DC sing ki official report di loire adu elected members sing ki suwa thana na bai na hin se khoi umai de meeting ma thokjari madulor madum da se draft wari na fai lathoni ado sugum bas situation sida in future present generation and the future generation big donor by miyam ni bisa koina koi mayam tana jaga hai kare miyam ni bisa lakpiri ba yang arab pa sibda kare da pubi alo da bune yar re duga anak pada or singi wor besu miyam ni mitki pira ku pambini hai kana khabiba ya thage na khanbiba lakpiri bisu naw sibda masida gi koi moi gi laiba grievances to government na tahu loilana, loksan magu loilana, solusi jauh bukan apa loilana, jadi upami birga, lakbiri pemayamna, upami soal burga, egi ingkolda, egi nanda melampakda, egi nanda macingda, habina baik, sampai tu masih lagi masih. More Police na susinduna tha kudinge pangthokpa miyang inumi ngasi su More Police IB da pangthokre miyang inumi aduda More da leiriba government department ki official sing ayamba yaudabana miyang inumi ki kanaba praja singna phangba ngamkhidre tha kudinge pangthokpa miyang inumi singda More da leiriba tongan ba organization singna pukhalakpa wafam sing mari lenaba department amadi sarkar na thabak oina onthoktabana miyang inumi asi tawbai kanaba kaya praja singda phanganba ngamdre haina organization singna ngasi pangtholiba miyang inumita su phongdoknakre ngasi ki tharamatuda I Dinesh Kumar SDO More KS Robinson ASP L Megabarna SDPO Letkoha Wi-Fi OC BS Tomar Captain 43 Air Dr. Bikramjit MO in charge More Hospital Fire Brigade Staff More da leriba tongan organization single leader sing su saruk yaki Matang yoiba sakhotlakpagi batung ina hena khudom chaba amadi transparency lainabagi pandamda sarkar asna honariba sida sarkar asigi thabak toriba singna thamoi sengna amadi prajagi khanduna thabak pangthokpa mathau tai amasung revenue department ki staff singna matam supada thabak ama toba matamda thamoi sengna thabak toba darkar lei amadi anauba system asida
खंगजदबा प्रजासिंगदा मतेंग पांगदुना अमदी मखोयबु अवेयरनेस पीबा दरकार ओय हाइना रेवेन्यू मिनिस्टर कराम श्यामना ngasi लमफेलगी डीसी कॉम्प्लेक्स डिजिटल पेमेंट सिस्टम फॉर लैंड रेवेन्यू कलेक्शन हांगदोकपगी थरमदा फोंदोकरे इम्फाल वेस्ट के लमफेल सब डिवीजन की ओइना ngasi हौदोकलिबा असिना रेवेन्यू कलेक्शन दा ट्रांसपेरेंसी लेहनबा ngamlagani loyena makhatana lemoriba district singsu system asi athubada हौदोकदबा होनारगनी मरमसना अखोई पुनः हेना फबा प्रजा सिंगी थबक तौबदा थमोय सेंगना तौमिनसी हाइनसु महकना फोंदोखी ngasi थरमदुदा रेवेन्यू कमिश्नर ज्ञान प्रकाश इम्फाल वेस्ट डीसी प्रवीण अमदी ऑफिशियल सिंगसु याकी स्टाफ सिंह अयाम तौबदबनीना मतम सुबदा कोई थबक अमा तौब कांदा कोइदा हमना थमोय सेंगना ट्रांसपेरेंट लेना अदुगा इक्वल सिंसे मोइदी से लागा मेसिन पैसा चंग्रे खंगजदब प्रजा मैम लाकदोनी मतम चुपदा अखोना पीपल से अवेयरनेस पीबीब दरकार मतें पांगीब हाइतरे कोई फजना कोऑपरेट तौसी हेल्थ सर्विस की लमदा थबक तौरिबा ऑफिशियल सिंह यारिबा मखै अनाबा लेहंदनबा अमदी तिंजन काइजंगदबा मसामौ फबा खुनाय अमा ओहेनबा होनागदबनी हाइना हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार ना फोंदोकरे स्टेट हेल्थ सोसाइटी नेशनल हेल्थ मिशन अमदी डायरेक्टरेट ऑफ हेल्थ सर्विस ना पुनः सिंधुना ngasi लमफेल पार्क की आरडी विंग द लेबा स्टेट फैमिली वेलफेयर की ट्रेनिंग सेंटर दा मोबाइल लैबोरेटरी बाइक एंथोपगी थरमदा सरुक यादना मिनिस्टर मखाताना हाइकी अना लायंगी लमदा लेबागसी अतोपा स्टेटसिंदगी मणिपुरना हेना खुमांग सौक्सिनबा अखोय पुनमौना होनाबा चंगी अतोपा स्टेटसिंगा मणिपुरगा हेल्थ सर्विस की लमदा मतम सुपदा चांगदनदुन चले हाबसी अखोय खुदिमौना कावरदबनी मणिपुरगी मनुंग हंजिनबा अना लायंगी लमदा खुदोंग चादबा लेरिबसिंग असि अखोयना निंगथिना योसिनबगा लोयना अना लायंगी लमदा खुदोंग चाबा पिनबा होनागदबनी मणिपुरगी ओइना ट्रांसफर एंड पोस्टिंग थबासी अवाबा ओइरी मसि लेंगाना खंगबगा लोयना करि तौबा याबगे हाबदु येंगसिल्ली थौरामदुदा हेल्थ एंड फैमिली वेलफेयर की प्रिंसिपल सेक्रेटरी बुमलुन मांग बोलनेम हेल्थ एंड फैमिली वेलफेयर की डायरेक्टर डॉक्टर के राजो स्टेट हेल्थ सोसाइटी में नेशनल हेल्थ मिशन स्टेट मिशन डायरेक्टर डॉक्टर एस मणिकांत सरुक याकी बेसिकली हेल्थ सर्विस की ड्यूटी है अनाबा लेहंदबा असीबा हाइबसिदे यारिदि नातो अदुगा नुंगाय याइबना तमु ताबा हचाम मोम ताबे services as a mission that every welfare the use the city realize because amatanga the solitary goal city अखोइना लेंगा असिबु लेबगी मतम ओइद्रे पॉलिटिक्स की अखुबा मियेंगदा अखोइ मसेन अमना अमबु चिंथनबगी महुत्ता पॉलिटिक्स तगी लाथोकपा हाइबा वखलोन अदु थबकता ओंथोक्तुना लेबाक मियामना निंगनरिबासदगी कंदुना अफब लेबा अमा ओहेनबा होनबगी मतम यौरे सेनगा सोशल एक्टिविस्ट की वन थोक मियामदा थंबगी मतम यौरे हाइना ngasi नॉर्थ ईस्ट बायोग्राफी फोरम NEBF की पेट्रोन अमदी सोशल एक्टिविस्ट किरण येंद्रेमबमना फोंदोखरे ngasi Manipur Press Club ta North East Biography Forum na siduna International Peace University Germany dagi Social Work ta Directorate phangaklaba Dr. K.S. Singlen Singbo okpagi tharamadуда na makhata kibada asigumba lebak miyang yaifanabagi dama chongthorakliba Dr. K.S. Singlen gi matau aikoina tamba matam oire haina phongdoki ngasi gi tharamadуда Social Welfare Director NG Uttam Singh R.K. Nayansna Devi Advisor Seva Manipur amadi Chief Patron NEBF Nungkangba Kuman Patron NEBF amadi Kiran Yendrambam Patron NEBF na athaba mitunglan tharama po amadi akhanaba mitunglan oina saruk yaki राष्ट्रीय उच्चतर शिक्षा अभियान रुसा की मखादा सनंबम इबोमजा कॉलेज बिष्णुपुर की नौना साबा कातरु एजुकेशन मिनिस्टर टीएस राधेश्यामना ngasi संगाखरे संगाबगी थरमदुदा मिनिस्टर राधेश्यामना हाइकिबदा ऑथोरिटी सिंगा कॉलेज असगी दरकार होइबा इंफ्रास्ट्रक्चर फगहलबनिना माइरोय सिंना क्लास सांगना यावगदबनी अमदी ओजा सिंगनसु टीचिंग स्टाफ सिंगनसु माइरोय सिंगु सांगनाइना कॉलेज कारंगनबा ज्ञान ताहनगदबनी हायदुना महिलोइसंग हाइबसी महिलोइसिंग लेरबददा अहिंगबा हाइबदु ओय हाइकी मिनिस्टर मखातानो हाइकिबदा महिलोइ खुदिंग उपालमो ओइरक्लिबा अपिकपा मरुगुम पोकपदगी हाइथोइ सिंथोइबा क्या लोइनरक्लबनी
ओजासिंगना हैसिंगबा लेकोल कोइबा ओइना माइरोइसिंगबा अफाबा मगुनसिंग पुथोकनबा मखोंग सोंबिगदबनी निंथीजना लमजिंग बिबा अमदि ताकपि तंबिबना नहा ओइरिबसिंगबु असुंबा लंबिदा लमजिंगबा ngамगनी हाइखी ngasi संगाबगी थरमदुदा MPCD and KUIC gi Chairman L Radhakishore dignitary sing oja sing amasung mahairoi sing kaya su saruk yaki Wildlife and Biodiversity Conservation Committee WBCC Manipur amasung Division Forest Office Thobal na puna siduna mass tree plantation campaign ama waithau party ampham pangthokre u thabagi ngasi tathakiba drive adu hojik honglakliba hawa nungsiki piba amadi maduna maramoiduna Manipur yauna maleng yampham kayada umangsim koksilakpa si thenganabani amadi asigumba u thabagi tathariba khungjang asida miyamda global warming mayoknabada u thabagi maru oibadu khangalagani amasung tunggi birolnasu asigumba khungjang asina malemasi ngak senabagi u hena thabagi hainabi leiragani haibagi asa tawi haina Tharamadu saruk yakiba WBCC gi Secretary General Romesh Ningthaujamna haiki Tharamadu da Nungai Pokpi Youth Sporting Club NYSC Forest Department ki staff sing amasung miyan saruk yaki ngasi jiri ima kaithal da lamjingba Nidhi Limited Transforming Bank ama KS Janaki Devi Adyaksha Jiri Bamna athar mithum hoiduna haudokre Waikhom Herojit Singh Director Lamjing Bainphal amadi Mutum Byron Singh Director Lamjing Bainphal Salam Asok Singh Director Lamjing Ba Imphana Thoramapu amadi akhana mithum hoiduna dais da phamki Tharamadu athaba mithum hoikibi Janaki Devi Adyaksha Jiri Bamna haikibada Jiri Bamasda Lamjing Ba Bank asi lakpasi Jiri Bam Prajagi oina yamna soba kanaba mani haina lowi sama samada hingbada semitlon yumlei kaire habasi Paraba matamda mafam adu nungaiba mafam amani haigadoribani madu mayamsi phanbada selgi su thodang lei maramaduna aikoina yamna haina sel sinagadabani aduga aikoina loan loge harabasu karamna logani amadi karamna singani haibasi marik chumna khangdoktuna loan logadabani amadi singadabani masi pumba khangba mathau tai lamjingba bank asida yamna pikpa rate ta loan su piribasi ima sing amadi jiriba miyang yamna kanaba amani haiki tungda nauna bank account hangba customer singda account book su yenthoki Sideline Thobangi Timamada could Tarapasing Atubada Pagadabani Haina Youth Forum for Protection of Human Rights YFPSR na media sing the Tolopa Pawma the Mara Mata Kangana YFPSR na Henjin Bawapam Sing Tamlak Pasi Libel Tivani Hairi Nasi Thobagi Mini Secretary Laiba District Child Protection Unit DCPU gi Office da Pangthopa Press Conference amada District Child Protection Unit DCPU Thobagi Legal Cum Prohibition Officer Rina Sanu Moirang Thiamna haikibada child marriage ki matang da sabluba child Thobagi team da khud tharapagi matang da Youth Forum for Protection of Human Rights YFPSR na phongla overall amada khud tharaklibasi child marriage prohibition officer CMPO DCPU na yengchindaba mathau tawdabagi mawongda hairakpasi aranba wafamne haiki child Thobalgi Thokiba thodo adu numitugi oina DCPU Thobalda information pirakide haiduna Sideline Thoban information pirakidaba dusu ategi nate sideline gi member singda lekai gi mi yaw maramna yamna samna wari sanaruraga loisanba yabasu yai haiduna khanaraga hana zatubani Sideline da complaint lakpa khudingma DCPU gi staff singa loinaraga duma yengchinduna lakpani haiduna masida YFPSR na phondolibasi DCPU na mathau toromlagadi thoklamloi haibani masidi yamna lanba wafamni haiki Rina na makata na haikibada numit asida DCPU gi staff sing yauna zalamlabasu aduma khud tharaklamgani hairaduna khudong chaba yenglaga child marriage prohibition officer CMPO mathau tawdre haina puthokpa yana honariba asi honaribani haiduna makoi su miyang organization amadi makoina phajana pau hanglaklaga marik chumna pau lobiraga thabak tominagadabani adudi natadana YFPSR na karigumba matasu hanglaktana lana pau sandona honabasi tobidana Pau Pazana Paunaraga Matungdasu Tabak Dominasi Haiki Paumising Unavadu Saruyakiba Sideline Thobalgi member Napram Kennedy na Haikibada Sideline the Lakpa case Kudima CMPO ga Pau Paunaraga Dum Sali Adubo Day 27 case Adumadi Sideline the Lekai Mi Yavana Wari Sanaba Yagani Haiduna Satpani Haraduna Nupi Mayumdagi 1098 da complaint Torokpadagi Satpani Haina YFPSR na Ponglakiba Dusu Aranba Yumpam Yaudaba Pauni
YFPSRꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯏꯜꯂꯥꯏꯟꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤꯕꯁꯨ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯂꯝꯗꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯗꯨꯗ DCPU CWCꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯆꯥꯏꯜꯂꯥꯏꯟ ꯊꯧꯕꯥꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ Smart Universal Academy Sekmaijing Khunaugi Principal L. Hemchandrana haikre ngarang August ki tang 18 Sagolsen numita yamna nungaitaba laibak thiba thogdo ama oina school asigi mahiroi ani school ki secretary na phukiba adugi damak mahiroi ani gi imung manung amasung mahiroi khunagi mafamda ningamdaba nungaitaba phongdokli ngasi Sekmaijing Khunau da laiba Smart Universal Academy da pangthokpa pawgi mifa amada school asigi principal L. Hemchandrana hai mahiroi ani adu secretary na lekai gi masa mana ama oina phaningbagi wakhalonda warak watem jabada khara nungaitaba mongda saifam naikiba adu nungaite matungda asigumba thodo asi amu hana thokdanabagi damakta school management committee amadi school asigi principal masa mongna hona jadani loyana asigumba nungaitaba thodo asi paw hek phangbaga school management committee na thodo asi senariba school gi secretary Nomaitem Sanjaybu suspension order thokna thodo asi matangda thijili maramasna lamdamasigi nungchiraba ise inau mahiroi anigi imung manungna puning wakhal phathabiduna iramdamasida mating laiba mahiroi sing puthoknaba hanabada mateng pangbiduna school asibu ngakpi senbiduna miyamgi damakta thabak tawba ngamjanabagi thongna pibinaba media gi thongda appeal torakli New Delhi da pangthokpa tharamada Ayush amasung Yoga na Fit India movement ki akanba yumbi anini haina Prime Minister Narendra Modi na haikre amadi lebak asida Ayush Center lising 12 sangwa sanabasu pandam thamli haikre New Delhi da pangthokpa tharamada Yoga Awards for Outstanding Contribution for Promotion and Development of Yoga gi manasing piki tharamada wangangbada PM Modi na haiki Health amasung Wellness Center lak ama makai hangdokre man makata na haiki so rikpa haibasna law and Ayush family gi taruk suba member oire ate adudi Ayurveda Yoga and Naturopathy sida Unani masu Unani and Homeopathy ni tharamadida commemorative postal stamp 32 kasu PM na release tawkre India amasung Pakistan Kartarpur corridor dagi 0 point technical meeting ama pangthokre meeting aduda nakalani maktagi official 15 saruk yaki meeting aduna corridor gi damak temporary road ama sabagi wafam final tawraba yai hairi e paw phawna ba medical case emergency na singbudasu corridor sinaba matamda tawgadaba singi matangdasu meeting aduda khanagani hairi passenger terminal building amasung highway sabagi thabak sing khumang chausale hairi sanabagi pawda ngasi all Jiriba Sports Association Azan Sinuna Jiriba High Secondary School JISS ki playground da team drama thena saruk yaduna tara taruk shuba chandam inunganbi Memorial Mini Boys Under 13 football tournament hodokre ngasi hodopagi taramadu da L Ranjit Kumar principal JISS M Brajakanta President Aza amadi Chandam Biren Singh donor mathangchina athoiba mitung tharamapu amadi akhana mitung ana saruk yaki Masih hodopagi match da KSC amadi PSG team anina sanakibada KSC team na PSG team bu goal taru sina da maikiba piki KSC gi goal singadu handboy na punthom doi suba amadi nipunipan minute lanmiluna nipumdoi thangausa na yankhayum doi jasai na 85 suba minute amasung olkung na 58 suba minute sankibani District Sports Association DSA Kaksing na sinuna association playground da thariba 18 KSS Lehau Devi Memorial Super Division League 2019 gi ngasi sanakiba match da Sao Kaksing na upsa mantakpo panjal ani amada thoikre Sao gi panjal ani adu and Rosana match ki minute kuntra and Jackson na minute nipumanga da sanki upsa mantaki panjal aduna Joseph na match ki minute nipuma pansat pada sanki badi Hauzera bada maro pam ka na thamjari Manipur ikang thokpa state oil haina lautholagadi Digital Payment System for Land Revenue Collection nasi Revenue Minister Karam Siamna hangdokre loyana tara taruk suba Chandam Inunganbi Memorial Mini Boys Under 13 football tournament nasi hangdokre nasi gidi image pawdon pizza ba matang nasi loisunjare miyeng tabiri basingbu kurumjari